War on Drugs 2.0 की Saruk Oina Ngarang Meeoi ni Brown Sugar ko Konana Phaare Special Commando Unit Kabaisoy amadi Imphal East Women Police Station anigi apun bakut pu aman ngarang numidang wairong pung mga kaminitara ga mga rum tabada Imphal East ki manung chana leiba Hata Center Masjid Road New Lambulan 2nd Street Tribal Market ta frisking checking chatharingai da jingnan ngai oiba mong da Meeoi ni khong na lakhe Makoi bukam duna wahang paung chotha bada brown sugar sing adu packet ani thokna purak lamba thengna khibani packet ani du amana gram chamanga subna taret lumi aduga amana gram chamanga subna mapan lumi haire polam sing adu loina fagalba Meeoi sing adudi dai coaching haukip che yang khaini thoi mapure baki maming HP wholesale haukip amadi Kailen Kuf haukip che kuntraga mathoi apokwa HP wholesale haukip kawi Makoi ani Chandel district ki chokpi karung sub division ki manung chana longja khuldagin haire makoi ani bu check tawbada brown sugar sing adu galloina hangama pal machugi envelope amasu fagat khip masgalloina dai coaching how kip tagi airtel sim card yauba mobile phone ama sale oina lupa lising ani ga chamanga yankhai fagat pangam khe tungda Kailen Kup how kip tagi su airtel ki sim card yauba mobile phone ama fagat pangam khibani panbayai makoi ani dagi fagat laba mayai ka bachinjak singasi malem gi kaithel lupa crore kuntra ga manga ki mamal oigani faro polam sing adu loina makoi ani mak porom pat police station makha ta ba thabak pai kana ba sinakra hairi